Hello mayam, aigi channel asibu nungsibiduna Rashi Phal tabiriba viewer pumnamukpu ahanba maktada ikoknona khurumjari. Ngasi aina pathok sagadoriba Rashi Phal asi Chayolgi oiba Rashi Phal haibadi Haptagi oiba Rashi Phal. Jungi tang kulhumdoidagina Jungi tang kumapan phawbagi oiba Chayolgi oiba Rashi Phal. Ahanba Rashi asidi Mes Rashi Chayol asi adom soidana sei kagadori. Anauba project amadi thabakna singba soidana mai pakna loisinba ngamgani. Asaw asang amadi aphaba sanga tawbadagi isagi hingbagi thabaksu wangkhatkani. Lanthum watloi miyamna adombo hena pamnagani. Oija oithak kaya phangani. Anauba mal sang lepsinba su ngamgani. Samasta thauna phana thabak tawba ngamgani. Mathangi Rashi asina Brisha Rashi Chayol asi adom leingaka mari leinaba thabak tawbada sarak sahing khar naibagi phal lei. Masi khangna thabak thoram paikhat piyu. Amaromda Chayol si wa ngangba haiba amasung iba khotpagi thabak tawbasingi Chayolni. Adubu ishagi wakhal ipen penthokpa ngamdabagi phibam amadi mayoknagadori. Yariba makhai mi hunbiganu ishagi tawgadaba thabak aduda niyom sumna changsinbiyu. Mathangi Rashi asina Mithun Rashi Chayol asi Rashi asida pokpa miyoising lau ingkhol ninnaba amadi laisinaba honabada khurau khara thangani. Sana lupa amadi atai mal sang lepsinbagi thabakti karisu akaiba leiroi. Nupa nupi ani thong manana sel tanba amadi su nombiyu. Kanaba mahai soidana phangani. Competition gi thabakta su mai pakani. Nungsi nungon gi lamda su nungsi pantung yaugadori. Mathangi Rashi asina Karkat Rashi Chayol asi karigumba adom foreign karbar tauba misak natraga mapal leibaka samnaba mi oirabadi miyamna adombu hena masak khangbigani. Laingaki thabak thibada mai pakani. Angam athau amadi asaw asang singi aphaba mari leinagani. Mahiroi sing masa masagi mathauda pukning changani. Taubatabu bandan thamdok thamjingi thabakti tawbiganu. Loinana anauba mal changsu lepsin biganu. Mathangi Rashi asina Singha Rashi Chayol asi Singha Rashi da pokpa miyosing khara cheksin biyu. Ekhai thingaiba khara kangadori. Kaisu natabada mimang phamu haiba phalsu lei. Maram asida mikup khuding khongthang khuding yariba makhai cheksin biyu. Su nombagi thabaksu kaya pangbo oite. Anauba plan project na singba paikhat biganu. Adubu sanaroi singi oinadi Chayol si aphaba phal piri. Mathangi Rashi asina Kaina Rashi Chayol asida adongi Rashi na piriba phal si ishana khajiktang honabada phangmana sangbai hainaba Chayol duni. Maram asina honaba yaba khudimak niyom sumna ninghannadana honabiyu. Adubu ishagi thauna lingjeng walabadi mi thengnaba khara wagani. Matamgi sapsaba nupa nupi ama haibadu oibiyu. Lamba tawbiyu tawnabiyu soidana jatra phangani. Maram ama natraga amadagi adom laibak phagani. Mathangi Rashi asina Tula Rashi Chayol asi honaba kanba haibasina adongi chaisu oigadori. Masina adongi Chayol sigi laiwani haibasi kaubiganu. Loinana masi khangna satpiyu haibasi ahanbada thamjage. Lau ingkholga mari leinaba thabak thoram singna adongi asawa mateng oigadori. Farm tawriba sing farm da mai onsanbiyu. Labukta mai onsanbiyu. Masina adongi khwaidagi atongba haibadu oigadori. Mathangi Rashi asina Brisha Rashi Chayol asi adom angam athau singna sanbigani.
pukning haksang ani tuna nungaiba phangani mahai tamnubasing isana tamnuriba mahaidugi mahai sabasu hauragani karbar tawbasingna manglomda sangsingadaba matang matam oiri anauba yung kai shaw haiba lei lanthum chawkhatkani tawbatabu langpai satlaba tawba thabak natraga karbadi mai kaya pakloidori mathangi rashi asina danu rashi sayol asi karigumba adom lengaki mantri mandol singa napnaba ngamlabadi mawong tana chawkhatpa ngamgani thabak phangdriba sing thabak phango haiba phalsu lei isana tawriba karbar mapung phana chawkhatkani mahai tambada pukning sangani lanthum marang kaina phangani mal sang makhal suna lepsinba ngamgani apam nungsi panthong yoba ngamgani saba thakpa hawgani adubu adombu yengsinba midi khara yami mathangi rashi asina makar rashi chayol asi adom senthok lambi marang kaigadori thoidongna nupa nupi ani lingzen manaba tawminaba thabak singna hena sauna kanaba phangba ngamgador lau ingkhol yonthok yonsingi karbar tawba singsu sendong hena phangba ngamgani adumapu isagi ithak thongba singidi nari kaya tinaroi wakhal sunaroi loinana shauningba poklabasu yariba makhai isagi pukning phathabiyu mathangi rashi asina kumbha rashi chayol asi adom nupa haiba kamlupsiga loina tinabada thoidongna kanaba phangloidori nupi singna totna tinaba singna laibak phaba hena sumba haibadu oigani ithak thongba singa thabak punbana ishagi senthok lambi hengatpa ngamgani sana lupa amadi arang araki potlam lepsinba ngamgani adubu langphai satpagi thabakti kaya kanaroi yariba makhai anauba karbasu paikhat pigano mathangi aroiba rashi asina min rashi chayol asi adom mitop miyancha singa kaya naksinabigano daw yadaba phalpi ingkhol koiba haira thabagi sinphamda mai onsinba singidi chayol si aphaba oiri anauba phamna chingba semgat piba yai sanaroi singdi khurau khara thangani isagi promotion gi thabak nomba kanaroi yariba makhai ithak thongba singa nakna loina biu madugi kanaba mahi khara soidna phangba ngangani Rashi Phal asibu tabiriba viewer pumnamakna channel asibu nungsibiduna subscribe tawbiramba amadi like tawbiramba kaubiganu adomna subscribe tawba matamda bell button da namba kaubiramganu